ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯡꯇꯣꯟ ꯌꯥꯝ ꯀꯟꯅ ꯍꯦꯛꯏ ꯁꯤꯗꯅ ꯑꯩꯅ ꯍꯦꯛꯄ ꯑꯁꯣꯝꯗꯅ ꯁꯤꯂꯥꯒꯤ ꯂꯩꯔꯦ ꯉꯁꯤꯗꯤ ꯀꯣꯝꯄꯤꯇꯤꯁꯟꯅꯦ ꯊꯣꯏꯊꯣꯏꯁꯨ ꯍꯧꯒꯠꯂꯛꯑꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯣꯏꯔꯤ ꯁꯤꯗꯩꯗ ꯁꯤꯂꯥ ꯂꯩꯔꯦ sila sila lere mayam sila asidai sila ko buni sinam sidana nambi sila sidana blesi lere sidana aduga sondana yendem lere yendem jina iroi loibde heke akoi hobjik saugri hekpa loigare asona kanda hega saugri thamgare ising di thakta ba ising hana thausu cho aduga jeli to chana ba yenam lere mayam Horin sungsui soidana lakpiro sidi nahan lengrabani kang numitki ising tha o ising thak loiraga charaga la aduga sonda mathakta ju leiko yenam adu mayam sungsui soidana lakpiro handakti mayang tonje nahangai hekpadagi double oirani nan packet 10 puthokpado ngasidi packet 10 puthoni aing khanbada aduna mayang ton pambiba mayam ngasidi mayang ton sungsui soidana phangni na khanjai yendem ju yamna wangbo idraga ju maka phajana tare aduna ngasi kanoda INM market gate number 2 aduga nungdang wairamgi numidang wairamgi pung tariat taba matamda mayam punna thengnaraje se mayam lakpirom ta hairo se loi onjalaga kaino animam ta go onjalakti ma ai di matu de le mayam sungsoi jodena lakpiro handakti akhoi hana ngai daga leiramage blesi jo har hoida mag lakpiro aine market ta hawai jai budak choye hawaijar mayam ju budak choye hinjang mayam ju puthokjarage hawaijar ju puthokjarage mayam sungsoi soidana lakpiro okay horen thengnerje mayam bye bye